आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरे अहानबद मरुइबा पाउ राज्यपाल अजय कुमार भला धनमंजुरी यूनिवर्सिटी की अहानब कॉन्वोकेशन थौरमदा हौजिक सरुक यारे प्रधानमंत्री नरेंद्र मोदी ना हौरा अमसुंग गुवाहाटी की कमख्या फाउब सेनगदबा भारत की अहानबा वंदे भारत स्लीपर रेलगाड़ी ngasi lamtharagani ईरान हौजिक ओइरिबा फिबम असिना मफम अतुदा लेबा भारत मचासिंग लेबाक असिदा हलकनबा हौरे अमसुंग पोलैंड की उप प्रधानमंत्री अमसुंग फॉरेन अफेयर्स मंत्री रादोस्लो सिकोर्स्की नुमी हुमनी की खोंगचत ngasi भारत थुंगलरगनी राज्यपाल अजय कुमार भला धनमंजुरी यूनिवर्सिटी की अहानब कॉन्वोकेशन थौरमदा हौजिक सरुक यारे डीएम यूनिवर्सिटी की कैंपस पांगथोकपा थौरम अदुदा वा ngangbada केंद्रीय शिक्षा मंत्रालय की सेक्रेटरी डॉक्टर बिनीत जोशी न हाई यूनिवर्सिटी असिगी तेनख्रबा मतम असिदा तोंगान तोंगान लम कयादा यूनिवर्सिटी असिना मांगजिल थाना चटपा ngamli महिमसिंग खगदा नतना साना खोनबा कला संस्कृति की लमदसु यूनिवर्सिटी असिगी महिरोइसिंगना मिंगचत कया पुरकली महाकना हाई In a remarkably short span of time, the university has made commendable progress in academic planning, institutional governance, curricular reforms, and research initiatives, while remaining deeply rooted in the cultural and social ethos of Manipur. Its role in providing inclusive, equitable, and quality higher education is both significant and praiseworthy. And it stands today as a promising center of academic excellence and social transformation. राज्य की चीफ सेक्रेटरी डॉक्टर पुनीत गोयल सु थोरमस सरुक यारी थोरमस तोंगान तोंगान बा डिग्री सिंह फंगलब महिरोइ सिंगदा सर्टिफिकेट सिंह यंथोखी इम्फाल जिला की ओइना केंद्र अमसुंग राज्य सरकार न पीबा पेंशन स्कीम सिंगदगी मखादा पेंशन फंगलिबा पेंशनर सिंगना जिला असिगे सोशल वेलफेयर ऑफिसता लाक्तुना मखोय मखोयन फंगदबा पेंशन स्कीम सिंगी वेरिफिकेशन तौनबा डिस्ट्रिक्ट सोशल वेलफेयर ऑफिसर न थोकपा चेरुल अमना हाइरी वेरिफिकेशन असी मथंग थागी तरा फाउ चथगनी हाइबा मतम असी फाउबदा लाक्तबा मियोय सिंग स्कीम सिंग असिदगी ममिंग कक्थलगनी हाइना सेरुल असिना मखातारी सामतरा निपान सुबह मेजर चोंगथाम मिया मेमोरियल डे अमसुंग मिया सिंह मेजर वॉरियर्स अवार्ड प्रेजेंटेशन की थौरम ngasi इम्फाल की बीटी पार्क ता लेबा लोई थाकिबा अथौबा सिंगी मेमोरियल कॉम्प्लेक्स ता पांगथोकलगनी यूनाइटेड चोंगथास न सिनबा थौरम अदुदा आचार्य के ब्रजमणि शर्मा अमसुंग सनुलाल की प्रेसिडेंट टीएच इबेथोइन चिंगना मरुइबा मियोय क्या सरुक यागनी नेशनल हेल्थ मिशन मणिपुर स्टेट ब्लड सेल गलोइना फेडरेशन ऑफ इंडियन ब्लड डोनर्स ऑर्गेनाइजेशन मणिपुर स्टेट चैप्टर्स का पुनः सिंधुना वॉलंटरी ब्लड डोनेशन अमसुंग ब्लड ट्रांसफ्यूजन सर्विसेज इन मणिपुर हाइबसिदा नोमोगी ओइबा मिफम ngasi इम्फाल की होटल क्लासिक ग्रांडेदा पांगथोकलगनी हाइरी थौरमसी ब्लड कोन लिसिंग अनि कुंतरुक हौदोपुगी थौरमगा मरी लेना पांगथोकदबनी थौरमसी राज्य सरकार की हेल्थ सर्विसेज के डायरेक्टर डॉक्टर एन हेमंत कुमार सिंह नेशनल हेल्थ मिशन मणिपुर स्टेट मिशन की डायरेक्टर डॉक्टर एम दिनेश सिंह मियोय सिंह सरुक यागनी थिएटर सेंटर मणिपुर अमसुंग मणिपुर स्टेट कला एकेडमी न पुनः सिंधुना यांखै मरी सुबा ऑल मणिपुर शॉर्ट प्ले कॉम्पिटिशन लिसिंग अनि कुनमंगा की मना यंथोकपगी थौरम ngasi इम्फाल की मणिपुर ड्रामेटिक यूनियन की हॉल दा पांगथोकलगनी थौरमदुदा मणिपुर स्टेट कला एकेडमी की डेप्यूटी सेक्रेटरी याउना थिएटर की लमदा सकनायरबा मियोय कया सरुक यागनी त्रिपुरा की लेबर मंत्री टिंकुरोइना हाइरी राज्यदुदा जीबी VBG राम जी मखादा जॉब कार्ड पाइबा मियोय लाख तरुक लिसिंग यांखै तरुक सामनि फुलै अपुनबा सिनमिगी मसिंगना राज्य सिगी ओइना लाख तरा लिसिंग कोन लोम लै मंत्री नहाय वेस्ट त्रिपुरा जिला खक्तदा सिनमी लाख अमा लिसिंग कुन लोम लै मसिगी मनुंगदा जॉब कार्ड पाइबा मियोय लिसिंग मरफुनिपान चात्रु कुंथ्रा मंगा लै नौना सेमलोपक एक असिगी मतांगदा मंत्री नहाय अवांग नोपुक लमदम अमसुंग सोताहुरबा राज्य सिंगीदमक सेंथंग पिथरकपगी मोंग असि सेमदोकले केंद्र सरकार ने चादा मरफुतरा पीगनी चादा तरा मन राज्य सरकार ना हापलगनी प्रधानमंत्री नरेंद्र मोदी ना हौरा अमसुंग गुवाहाटी की कमख्या फाउबचेनगदबा भारत की अहानबा वंदे भारत स्लीपर रेलगाड़ी मालदा टाउन रेलवे स्टेशन दगी ngasi वर्चुअल ओइना लमथारगनी नोंगसु बेंगोल अमसुंग असम की नुमिनिनी की खोंगसता प्रधानमंत्री ngasi कोलकाता दा थुंगलरगनी वंदे भारत स्लीपर रेलगाड़ी असिना मिचम मियाम महैरोय माइग्रेंट वर्कर्स लौरोल्टिक तौरिबा मियोय सिंह अमदी लाई खुरुंबा चलिबा चात्रिक सिंह दा चाउनु खुदोंग चाबा फंगलगनी नोंगजु बेंगोल अमसुंग असम की मियाम दा रेलगाड़ी असिना चथोक चसन की पांबई खुदोंग चाहनबा हेलगनी प्रधानमंत्री नरेंद्र मोदी ना नोंगजु बेंगोल दा अचौबा प्रोजेक्ट मरी की जत्रासु हुलमगनी
ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯥꯂꯨꯔꯘꯥꯠ ꯑꯃꯁꯨꯡ ꯍꯤꯂꯤꯒꯤ ꯃꯔꯛꯇ ꯆꯦꯟꯒꯗꯕ ꯔꯦꯜ ꯂꯥꯏꯟ, ꯖꯜꯄꯥꯏꯒꯨꯔꯤ ꯖꯤꯂꯥꯒꯤ ꯕꯟꯗꯦ ꯚꯥꯔꯠ ꯇ꯭ꯔꯦꯟ ꯃꯇꯝꯒ ꯆꯨꯅꯅ ꯁꯦꯝꯗꯣꯛꯄ, ꯁꯤꯂꯤꯒꯨꯔꯤ ꯂꯣꯀꯣ ꯁꯦꯠ ꯑꯞꯒ꯭ꯔꯦꯗꯦꯁꯟ ꯇꯧꯕꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯑꯅꯧꯕ ꯅ꯭ꯌꯨ ꯑꯃ꯭ꯔꯤꯠ ꯚꯥꯔꯠ ꯑꯦꯛꯁꯄ꯭ꯔꯦꯁ ꯇ꯭ꯔꯦꯟ 3 ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯂꯝꯊꯥꯒꯅꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯁ꯭ꯔꯤ ꯃꯣꯗꯤꯅ ꯑꯁꯥꯝꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯄ ꯕꯣꯔꯣ ꯖꯥꯇ꯭ꯔꯤꯁꯤꯡꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯅꯥꯠ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤꯕꯨ ꯎꯠꯊꯣꯛꯄ ꯕꯥꯍꯨꯔꯨꯝꯕ ꯗꯍꯧ 2023ꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯕꯣꯔꯣ ꯐꯨꯔꯨꯞꯀꯤ ꯑꯥꯔꯇꯤꯁ 10,000 ꯔꯣꯝꯅ ꯕꯥꯒꯨꯔꯨꯝꯕ ꯖꯒꯣꯏ ꯎꯠꯀꯅꯤ꯫ ꯍꯌꯦꯡ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯁ꯭ꯔꯤ ꯃꯣꯗꯤꯅ ꯀꯖꯤꯔꯪꯒꯥ ꯑꯦꯂꯦꯚꯦꯇꯦꯗ ꯀꯣꯔꯤꯗꯣꯔ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯅꯕ ꯖꯇ꯭ꯔꯥ ꯍꯨꯟꯒꯅꯤ꯫ ꯑꯁꯥꯝꯒꯤ ꯀꯥꯂꯤꯌꯥꯕꯣꯗꯥꯗ ꯄꯥꯏꯈꯠꯀꯗꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯨꯄꯥ ꯀꯣꯇꯤ 3,980 ꯆꯪꯅ ꯁꯦꯝꯒꯠꯀꯗꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯔꯤ ꯃꯣꯗꯤꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯔꯣꯍꯇꯦꯛ ꯑꯃꯁꯨꯡ ꯗꯤꯕ꯭ꯔꯨꯒꯔꯗꯒꯤ ꯂꯈꯅꯧ ꯇꯝꯅ ꯆꯠꯀꯗꯕ ꯑꯃ꯭ꯔꯤꯠ ꯚꯥꯔꯠ ꯑꯦꯛꯁꯄ꯭ꯔꯦꯁ ꯔꯦꯜꯒꯥꯔꯤ ꯑꯅꯤꯁꯨ ꯂꯝꯊꯥꯒꯅꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯏꯔꯥꯟꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 3,000 ꯍꯦꯜꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯣꯏꯅꯃꯛ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯇꯦꯍꯔꯥꯟꯒꯤ ꯂꯝꯕꯤꯁꯤꯡ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯃꯁꯨꯡ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯍꯥꯡꯅꯕ ꯍꯧꯔꯦ꯫ ꯆꯌꯣꯜ ꯑꯃ ꯆꯨꯝꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 19ꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯁꯖꯤꯗ 350, ꯍꯣꯁꯄꯤꯇꯥꯜ ꯆꯥꯝꯕꯔꯤ, ꯑꯦꯝꯕꯨꯂꯦꯟꯁ 103, ꯐꯥꯌꯔ ꯚꯦꯍꯤꯀꯜ 51, ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯍꯣꯜ 123 ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯑꯗꯨꯗ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯗ ꯂꯩꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡ ꯉꯔꯥꯡ ꯚꯥꯔꯠꯇ ꯍꯜꯂꯛꯄ ꯍꯧꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯒꯤ ꯌꯦꯡꯂꯒ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯚꯥꯔꯠ ꯃꯆꯥꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯜꯂꯛꯅꯕ ꯊꯣꯛꯈꯤꯕ ꯑꯦꯗꯚꯥꯏꯖꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯜꯂꯛꯄ ꯍꯧꯅꯈꯤꯕꯅꯤ꯫ ꯄꯣꯂꯦꯟꯗꯒꯤ ꯎꯄ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁ ꯃꯟꯇ꯭ꯔꯤ ꯔꯥꯗꯣꯁ꯭ꯂꯣ ꯁꯤꯀꯣꯔꯁꯀꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯚꯥꯔꯠꯇ ꯊꯨꯡꯂꯔꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯔꯥꯖꯁꯊꯥꯟꯗ ꯄꯥꯡꯊꯣꯛꯄ ꯖꯦꯄꯨꯔ ꯂꯤꯇꯔꯦꯆꯔ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯇꯨꯡꯗ ꯁ꯭ꯔꯤ ꯁꯤꯀꯣꯔꯁꯀꯤꯅ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯑꯦꯁ. ꯖꯌꯁꯪꯀꯔꯒ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯎꯅꯒꯅꯤ꯫ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯋꯥꯉꯥꯡꯂꯣꯏ ꯔꯟꯗꯤꯔ ꯖꯦꯁꯋꯥꯜꯅ ꯍꯥꯏꯔꯤ ꯚꯥꯔꯠ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯅꯕ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯑꯦꯁ. ꯖꯌꯁꯪꯀꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯐꯝ ꯃꯥꯟꯅꯕ ꯖꯄꯥꯟꯒꯤ ꯇꯣꯁꯤꯃꯤꯠꯁꯨ ꯃꯣꯇꯦꯖꯤꯒ ꯎꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯉꯥꯛꯁꯦꯜꯒꯤ ꯂꯝꯗ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯋꯥꯐꯝ ꯀꯌꯥ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈ꯭ꯔꯦ꯫ ꯂꯂꯣꯟ ꯏꯇꯤꯛ, ꯇꯦꯛꯅꯣꯂꯣꯖꯤ, ꯏꯅꯣꯚꯦꯁꯟ, ꯉꯥꯛꯁꯦꯜ ꯑꯃꯁꯨꯡ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯂꯝꯁꯤꯡꯗ ꯐꯒꯠꯍꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯅ ꯁ꯭ꯔꯤ ꯖꯦꯁꯋꯥꯜꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ 3ꯔꯛꯁꯨꯕ ꯑꯁꯤꯌꯥꯟ ꯏꯟꯗꯤꯌꯥ ꯗꯤꯖꯤꯇꯦꯜ ꯃꯤꯅꯤꯁꯇꯔꯁꯀꯤ ꯃꯤꯐꯝ ꯉꯔꯥꯡ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯇꯦꯂꯤꯀꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ꯭ꯔꯤꯠ ꯑꯒꯔꯋꯥꯜ ꯑꯃꯁꯨꯡ ꯚꯤꯌꯦꯠꯅꯥꯝꯒꯤ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯟꯇ꯭ꯔꯤ ꯉꯨ ꯌꯦꯟ ꯃꯥꯟ ꯍꯨꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯅ ꯑꯁꯤꯌꯥꯟ ꯏꯟꯗꯤꯌꯥ ꯗꯤꯖꯤꯇꯦꯜ ꯋꯥꯔꯛ ꯄ꯭ꯂꯥꯟ 2023ꯄꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯊꯧꯔꯥꯡ ꯑꯁꯤꯗ ICT ꯇ꯭ꯔꯦꯅꯤꯡ ꯅꯠꯇ꯭ꯔꯒ ꯀꯦꯄꯦꯁꯤꯇꯤ ꯕꯤꯜꯗꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯡꯊꯣꯛꯄ, ꯚꯥꯔꯠ ꯑꯁꯤꯌꯥꯟ ꯔꯤꯒꯨꯂꯦꯇꯔꯁ ꯃꯤꯐꯝ ꯑꯃꯁꯨꯡ ꯇꯦꯂꯤꯀꯣꯝꯒꯤ ICT ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯄꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤ 2024-25ꯗ ꯂꯧꯃꯤꯁꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯥꯔꯁꯤꯡ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯊꯝꯈ꯭ꯔꯦ꯫ ꯀꯦꯃꯤꯀꯦꯜ ꯑꯃꯁꯨꯡ ꯐꯔꯇꯤꯂꯥꯏꯖꯔ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯅ ꯍꯥꯔ ꯕꯦꯒ ꯀꯣꯇꯤ 150,00,000 ꯗꯔꯀꯥꯔ ꯑꯣꯏꯕꯗ ꯁꯔꯀꯥꯔꯅ ꯄꯨꯟꯅ ꯍꯥꯔ ꯕꯦꯒ ꯀꯣꯇꯤ 163,67,000 ꯃꯤꯌꯥꯝꯗ ꯐꯪꯍꯟꯈꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯈꯤ꯫ ꯂꯧꯃꯤꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯍꯥꯔ ꯐꯪꯍꯟꯕꯗ ꯔꯦꯜꯋꯦꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯍꯤꯊꯥꯡꯐꯝꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯌꯥꯎꯅ ꯍꯥꯔ ꯄꯨꯊꯣꯛꯂꯤꯕ ꯀꯝꯄꯅꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯃꯁꯨꯡ IT ꯃꯟꯇ꯭ꯔꯤ ꯑꯁ꯭ꯋꯤꯅꯤ ꯕꯩꯁꯅꯣꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯕꯦꯖ ꯇꯧꯕ ꯁ꯭ꯇꯥꯔꯠ-ꯑꯞ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯔꯥꯖ꯭ꯌꯄꯥꯜ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯍꯥꯟꯕ ꯀꯟꯚꯣꯀꯦꯁꯟ ꯊꯧꯔꯝꯗ ꯍꯧꯖꯤꯛ ꯁꯔꯨꯛ ꯌꯥꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯔꯥ ꯑꯃꯁꯨꯡ ꯒꯧꯍꯥꯇꯤꯒꯤ ꯀꯃꯈ꯭ꯌꯥ ꯐꯥꯎꯕ ꯆꯦꯟꯒꯗꯕ ꯚꯥꯔꯠꯀꯤ ꯑꯍꯥꯟꯕ ꯕꯟꯗꯦ ꯚꯥꯔꯠ ꯁ꯭ꯂꯤꯄꯔ ꯔꯦꯜꯒꯥꯔꯤ ꯉꯁꯤ ꯂꯝꯊꯥꯔꯒꯅꯤ꯫ ꯏꯔꯥꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯜꯂꯛꯅꯕ ꯍꯧꯔꯦ ꯑꯃꯁꯨꯡ ꯄꯣꯂꯦꯟꯗꯒꯤ ꯎꯄ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁ ꯃꯟꯇ꯭ꯔꯤ ꯔꯥꯗꯣꯁ꯭ꯂꯣ ꯁꯤꯀꯣꯔꯁꯀꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯚꯥꯔꯠꯇ ꯊꯨꯡꯂꯔꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫